अहानबदा मरुगो पाउ पिजरी CMHT gi makhada paoche yenthokliba hawker sing konsillagani haina Chief Minister N.Biren na thajaba pikhre Prime Minister khongchatki mapung oiba thouram pangthokkadouriba hapta kangjeibung gi phibam Chief Minister na hakthengnana yengsinkhre Lamdam asida entrepreneur kya thoklakpasi yamna phei haina CAF and PD Minister Karam shyamna nungaiba phongdokhre Sakhangdaba miyoi-singna ngarang numidang Moreda leiba meitegi yum kunhumdoi romge fencing amadi gate to gairamle amadi Imphal East amasung West ke tongan-tongan mafamsingda pulisna thiba-humbagi thabak makha tana chathare Kurumjare Times of Manipur News yengbiri bapuno makpu kumantem gentle na taram nokjare hojik miyam da pauk shantok na pijare pause yenthokliba hawker sing Chief Minister ge haksel ge tengbang da konsillagani haina ngasi khurai nandaibam laikai social standard club ground da pangthokkiba All Manipur Newspaper Sales and Distributors Association ge kuntramari rak suba annual function da Chief Minister N.Biren na lauthokre thoram aduga mari lenena ahan batangka ki oina Chief Minister na CMHT ge card Hawker Satruk Yankhaida Kusinakhe. Haina MANIPURI Chief Minister N.Biren na pikhre. Wafam asingasi Social Standard Club Ground Kurai Nandebem Laikai Pangai Rota Pangthokkiba All Manipur Newspaper Sales and Distributors Association gi Kuntra Marirak Suba annual function da haikibani. We go to village ki next season, next mission ji karino go to schools. Go to village ki part amoina koi school si sanga ko yanga neba. Bathroom toilet laibra Napi masa singi sanitary gi toilet yaubra adagi blackboard laibra phan phangam subra adagi kari waja masing subra subject kari wali loina one by one aduna kendra humpu singi ahan bada kendra mamam gi school mamam khangal laga school du da hek lairamba awat pagai men khaler kana model loina nana ajana satra masing waja masing magi phambam Nana bana kamai tau buat nana bana tiffin na kamai tau kai tau details amakak ekoi education ki lamdagi ekoi haurani ado handak ki January thadagi haugadam ni madusu ado madusu praja me amna mateng pangbiu maram di education nai bisita loina ekoi depend tau bani Mahakna makataraduna accredited card pairaba newspaper hawker singi oina Chief Minister gi haksel gi tengbang card piba haure makata na supi khigani masig iroinana hawker singna mathau tawbada accident amadi ana ayeka mari leinaba thokhan ningdaba thodok sing thoklakpada sarkar na chada marfudara puthokduna insurance cover tawnaba hotnergani haina mahakna haiki All Manipur newspaper distributor gi leireba association sida accreditation card fangaba recognize orba family khudingmak member khudingmak ti Chief Minister gi haksel gi tengbang sigi lupa lakh ani gi free medical treatment cards hai masi pirasi hai jana koi sarkar gi baduma ama lepna rabne kan maramdi mayamna wana thamada phangiba paisa du kanano ma imung da kanano ma kanagu be narakana loin sakibodo madu Hojiki lag ani se lera kadi kana gumbi narakpa matamda sigi cards na layeng jagrani ado ida dinga sagi wana taliba paisa du saving do bonga men madu saving do rogadi isa lairik tamhanbagi oiro yum sabagi oiro tongan ba chapka thorangi lambi amada senaba ngamani hairiba sahi gi oina lairiba distributor akhogi chatpiriba isa sing inau sing ahlaman Tada mama adagi tema chali basing we masing chali basing sigi moi gi maming da noina chahi gi selpa chama thibada noina lopa kunnam kunthra ma puthokpa aduga sarkar na ayamba chama manung da lopa humdra duna sarkar na puthokpa kunthra duna kunduna noina puthokanda insurance yauragadi soingam dana lambi da accident ai si tamnde accident ai basi thokni hairam de tambangam de aduna lambi da lamkhang da ahing da satpani na phatanung da accident thokpa khotpa yaroga simadu da insurance company du dagi noi da lakh ani manga lakh ani gi manga gi ahung gi tara gi many things like re madu dumuga ai noi gi
insurance tu maga ai yauna na ba sarkar gi side gi hona ge hai na ma do maga ai gi kaino ni Thouram gi guest of honor gi warol piraduna CAF and PD Minister Karam shyamna hai Samas asina chawkhat thouram gi maike da changsilakpada mathau masak khangna amadi matam naina mathau tauba tangai fade lamdam asigi pause sing yumthong khuding da numit khuding gi matam naina yohalakliba hawker singi matau asi yamna tamjaningai ni haina mahakna pungning thogatki Society sina chawkhalakpada khwaidagi maru oiriba pot ama punctuality thabak toba kan matam naiba aina khwaidagi ngakjaba se aigi quarter da su akoi isa inau sing khabar puraga lakba se aini yengini pung taruk exact sida adi pung taruk se adum second manga usina dini atum yore adu kam punctual loigre maramdi mana nongda khabar yankai sama pi ga doidu matam du nangna mana sat ka doine aduna hawker sing da koina sukimati damjaningai oiba mioiba samajna kunaina chawkhalakpada achouba daita lauriba responsibility amadi punctuality di akoi hawker singdagi koina ngasi tamjagadam nai wafam simai ahanbada thamjage ngasi gi thouram aduda Chief Minister N.Biren na hawker singda CMHT card yenthokpaga loinana sinfam asida thabak tawriba senior hawker kunda achamba khudol pot piduna ikai khumnabasu utki Pungkhar gi khongchatki thasigi marida lakadoriba Prime Minister Narendra Modi bu opoge amadi mapung oiba thouram pangthokkadouriba hapta kangjeibung da semgat sagatliba mafam sing ngasi numidang wairam Chief Minister N.Biren na hakthengnana chatuna yengsinkhre yengsin khongchat aduda paumi sing da warol pireduna Chief Minister N.Biren na Prime Minister Narendra Modi gi khongchat asida lamdam asige sakot thoranga mari leinana project kaya sangaba amadi project kaya amana urep uyum tanggadoribani masida miyamna mapung phana saruk yabiu Prime Minister gi khongchat asiga mari lenena security gi akan ba section thorang lokhatle maroina ma ki khongchat asida more gi integrated checkpost sangaduna miyam da khusinabada hena mityeng thamli haike Honorable Prime Minister tang mari da lapi gadorisi akoi some gi stage da sakot thoranga mari lena post khara inaugurate toba adu baloyan foundation store light over khotba khar yaugdori adu politically magi man haining ba magi wakhalol kharap manipur prajamyam da bibani adna ina masida ina mayam da appeal tawni masi yaringai mi thopira be harga prime minister receipt to kusida yabuyo adu maga mana pami ba magi wakhalon mana injury ba mana haining ba photo koi punna bajara tamina si haidna duna yaringai putra matbegi mamanda mafam sida mayam punna na ba yo homna ba maram di ma lakha baro da lakha da bani baro da laga just hardly 1 hour mukli mala employees adu matung da sir da rally yemi set kada ba adu madu mayam punna ma matam sana den thok biro Lamdam asida entrepreneur kaya thoklakpasi yamna phei isan isabu thabak pijanabasu honabatai haina CAF and PD Minister Karam shyamna phongdokhre wafam ase ngasi khabam lamkhai da nauna hangba NRS Motors Private Limited ke car service center ama hangdokpagi thoram da phongdokhebani NRS Motors na sinduna pangthokpa thoram adu da Manipur Legislative Assembly ge Deputy Speaker K Robindro NRS Motors ki Managing Director Nahakpom Momon MLA H Dingo TH Haitebrata and Indrajit KSS Biren amadi S Sobasandrana thoram mapu ene saruk yakhe Minister Karam shyamna makha taraduna resource marang kaina leitava state asidadi entrepreneur kya tholokpa tangai fade sarkar khakta ngaibagi matam oidre hawalak liva nahasing asi yamna haisingle asigumba center kaya hangdokpa asina mapanda chatpagi awaba du kokpa ngamlagani amaromda mafam sida miyoi kya amasu thabak piba ngamlagani miyamda NRS Motors na afava service piba oisano haike akoi Manipur se yam challenging oiba harol ngaktani Bharat ki state ki manung da akoi gi lairiba harol sing gi talent sing se fudok pa ngamnan ba akoi myam ang to honan bina se top ai nan su ai nai jaba akoi da kwai gi darkar le sti sel thung gi ning khatam masine economy liberties ne si leira kan di picture suno masing yam ja tu suno atop state sing adum adi bebar to gune sports ta regard tawre art and culture regard tawre ate hiram mayam amusu tawwe aba tawri adu sel tungi phum phaba pikpa state ni kaina adi
मियामना ऑनर तौरागदी अदम ऑटोमेटिकली मैमना पाम्बिरिबा खोलिबा खलिबा मैम सिंगसे लोइनमक मफम मतमगे मतुंगिना मसक नाइबा मियोय कियाना सरुक याखिबा थौरम अदुदा NRS Motors की मैनेजिंग डायरेक्टर नाहकमो ममोना लमदम सिगी नाहासिंगबु सेंथोक लंबी लेहनबगी पांदमदा सेंटर असि हांगदोकपनि मिपुम खुदिंगना सिजिनरिबा तोंगान तोंगानबा गारिसिंग असि यारक्तबा मतमदा मणिपुरगी मपानदा पुबगे अवाबा अदु कोकनबा सेंटर असि हांगदोकपनि हाइखि अखोई सर्विसिंग असिदा अखोई नहा ओरिबा आंगांसिंग सिंगसुबु असिबुसु हाना मखोइबु अखोई तोलोकी वाफम ngakta natana अखोई पुन्ना हाउत तौमिनसि अखोई पैसागी ngakta ओइना तोलोकी ओइना ngakta खलोइसि ngasi प्रजागी अखोई लाइबा मयामसि थमोइ पेलहनबा अदुम मा अखोई जंगी हाइबसे हाना साबसिंगदा वाखलोसिंग असि आई बिजबनि ngarang numidang pung 12 taba matamda masak khangdaba miyai kharana more ward number 9 khunau laikai more haino makhong amadi more turel wangma chingdo laikai da leiba metei singi yum singi tinna khaba fencing gate na chingba paksana thugaiba gi thabak chatharam badana tana yum singadu da leiba nupi angang singda aki akhang piram le hairi chawrakna yum kunhumdoi longge sambal amadi gate thugairam gi thogdok chatharam khibani thogdok asi thokraba matung ngasi nungthil metei council more gi office ta miyam gi oiba mifam ama pangthokre amadi akai atoi thokraba yumsing adu miyam ga punna yengsinpagi thabak sathakre thogdok asiga mari lenana more police ta case amasu register tawkre en mema ko wi nupi amana phongdor kibada ngarang numidang pung 12 makhairom taba matam dasu mahaki yumda miyoi khara laklaga gate na chingba thugairam gi thabak satharam khe kari maram gi damak thugairi bano hangnuba matamda mafam asi aikhoi gi lamni laugano haina kihlam khe haina phongdorokle adu ngarang thoiba thogdok asidi baro makai si chapchana tare ai thangnaba tholakpadagi ai tabadagi angang jingdu da imungda leina ai laurubani hai noi toidu karigino noi chumna chapa yadra yu tha kholaga mi gi chamban chada dongda toidi haina ngangbada hai akhoi ji ma sakhangra hatoroji aduna ai gi noi gi yumje akhoi gi ni ne akhoi iram ni ne bu moina ni chapucha cha chale harega kayole kai gi yung kai thugaiba dagi chamban chaya thugaiba asigumadi tawhaningde makhoi chau thau phajana chalu akhoi isai sujingna tawruba oiragadi akhoi sumaina moi sumaina leiroi tungda ngasi numidang metei council more Hills Tribal Council amadi more police ki apunba mifam ama more police station da pangthokre mifam aduda Hills Tribal Council ge maikai dage thoning da thodok sing makha ta na thokta na bahona ge akai atoi thokraba sing adu HTC na daita logduna semjin ge haibege thajaba pi ki bagaloina na thokhaning da thodok sing thokta na ba hona mina ba haina yana ba purakre haire Imphal East amasung West ki tongan ba mafam sing da ngasi su police na thiba-humbagi thabak pakchana chathari Thasi ki marida Bharat ke Prime Minister Narendra Modi Imphal lakaduriba sigi mangoinana security force na thoning da thodok sing thoktana bi damak section thorang lokhatli security force na Imphal West amasung Imphal East ki tongan fam sing da ngasi ju pakchana thiba-humbagi thabak chathaki Imphal West ke Distant SP Kisnatomi ki miyeng makhada Imphal West Commando Bazar Unit na City Police Station gi manung chanba Major Khungi area da pakchana thiba-humbagi thabak chathaki ngasi yu pung 3 minute ni furom ta matam dagi pung 9 minute tara phaw chathaki ba thiba-humbagi thabak aduda punna miyoi jadi sumna taret masa gi saktak che puthok handuna masak khangthokpagi thabak chathaki maduda masa gi saktak che yom da miyoi 9 makhata na thijinna damak City Police Station da sinaki makhata na tim adubangna Chamber of Commerce amadi City Police ki lambi paring dasu thiba-humbagi thabak chathaki maduda miyoi punna samaga nifu taruk masak khangthokpagi thabak chathaki maduda masa gi saktak che yom da miyoi manga makhata na prevention tawna bi damak City Police Station da sinaki amaromda Imphal West ki Deputy SP Commando Moyangthem Amit amadi Deputy SP Operation Amarjit na lusingba tim amana ngasi ayuk pung 3 dagi 8 fawba kwakathen thokchom lekai thogdababuk lekai Sega Road amadi Kangjeibung ngana pithongi area da paksana yum sangduna thiba-humbagi thabak chathaki operation aduda yum chani tarada leiramba mioi samri ma furom verification tawki maduda afa ful amati yawfu lekhide Imphal East Commando Porongpat PS Reserve Line amadi Women Police ki apunba team amanasu Porongpat Police Station gi manung chanba Mahabali makha lekai gi area da paksana thiba-humbagi thabak chathaki ayuk pung 3 tagi 8 makhai fawba chathaki ba operation aduda yum sama hundra changjangro thiki maduda nupa sama hundra ni thoi amadi nupi yangkhai verification tawki chathaki ba operation aduda masagi saktak che yom daba miyoi 9 police na phagatuna Porongpat Police Station da sinaki
Numiduba matungdasu Imphal West CDO Bazaar Unit ki teamna City Police Station manung chanba Pauna Bazaar Masjid Rota Pakshana combing operation sathaki nungthil pung 2 minute 35 dagina pung 3 minute 35 faw sathakiba operation aduda mioi chani subna mari verification tawki maduda mioi tara makha tana operation chathana bidabak City Police ta sinaki Imphal East CDO gi Inspector Ranjip na lusingba team amanasu Porongpat Police Station manung chanba Sekol KR Lane amadi hapta golapati area da leiba yumyumda sangno thibu thabak sathaki nungthil pung 3 minute 5 dagi pung 4 minute 9 faw sathakiba yumyumda sangba operation aduda punna yum 38 da thibu thabak sathaki adu mi phani pulde amata yawkhide makha tarakpada trama suba Assam Rifle ki Major Dinesh na lusingba sniffer dog squads amadi Imphal West Commando gi apunba combined team na Palace Compound Mahabali Turen Mapal Mahabali khungi mamang thangu sharuk andro parking area da su pakshana thibu thabak sathaki था असगी मरीदा भारत के प्राइम मिनिस्टर नरेंद्र मोदी ने मणिपुर लाकदोरिबा से लेबाक असगी मियामगी अफब पुरकनी हाइना इरमदमगी मियामना करिसु थोइदोकना मंगलान मंगनियाय ओइदे माकी खोंगसेट असे ममांगदा तौखिबगुम मखोइगी लोइलम सेशन हनबा अमदी मणिपुरबु तना थानबा याद्रबा लमगी सरुक अमनी हाइना मालेमगी मियामदा उतनबा खोंगसेटनी मरमदुना प्राइम मिनिस्टर मोदी ने लाकदोरिबा नुमित असगी अयुक पुंग अमदगे महांगना इरमदम असिदा लैरिबा मतम फावबा मणिपुर पुंबदा टोटल शटडाउन लौथोकले हाइना कोरकोमगी पब्लिसिटी कमिटी के चेरोल अमना हाइरकले अमरोमदा यूनाइटेड पीपल्स रिवोल्यूशनरी फ्रंट ऑफ मणिपुर नसु प्राइम मिनिस्टर की खोंगसेट की मायोक्ता था असगी मरीगे अयुक पुंग 3 तगे नुमिदांग वायरम पुंग 3 फावबा पुंग 12 गे मणिपुर पुंबदा टोटल शटडाउन लौथोकरे लुप असगी इंफॉर्मेशन एंड पब्लिसिटी सेक्रेटरी न थादोरक चेरोल अमना सथगदोरिबा टोटल शटडाउन मनुंगदा धर्म कर्मग मरी लेनबा थबकसिंग अना अयेक मई इसिंग अमदी इसेंशियल सर्विस का मरी लेनबसिंगदे कोनसिलोय हाइरकले हजिक पावगी मरकथना तेनबा ब्रेक मतंग लौमिनसे Manipur da ihan hanba oina healthcare products singi fangfam diagnosed instruments healthcare system Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range star surgical instruments hospital equipments OT lights and tables autoclaves rehabilitation aids hospital consumables healthcare products diagnostic reagents hearing aids blood glucometer digital BP monitor air mattress nebulizer na chingba singi oina new year gi 20 to 25% discount pizari terms and conditions apply hena kupamarol gi damak contact tobirau 038520569092 amadi 7085776993 aikoi gi email diagnoinst@gmail.com khudong chaba si manghan biganu diagnosed instruments healthcare system bimana nang nupa du bu mayamana यापोते लोबु चखरब नत्रो चखरिमा अदुइदि चा इंजांग दु लोइसनब तौरोदना बिसोन दुबु तोटप लोरबदि इंजांग गिति थावरग लोरबने अदुइमा दुकान दगी बिसोन दुगो मचन दुगा लेबिरुरगेरा होय होय इमा लौबिरुरगे बुंगो बेसोलमगा मसलमगा दपि ने कांगलिपागी स्पाइसेस इंडस्ट्री की प्रोडक्शन में लोबिरोन इरमदंगी पोसु होइरे पोजान जु याउद्रे चांग सोक्त्रे अदुइने KSI ना होगी बसे ट्राई पांजी द पुथोई ब प्रोडक्शन ginger powder, chili powder, turmeric powder, cinnamon powder, methi jira powder, amadi hairi bob. Loinana sa masal amadi machal lapawa. Mayang manadaba packaging system so orba. Manipur da yan boina spices industry da ISO 9001/2008 amadi ISO 9001/2015 phangmada natana trademark su registration tawraba KSI ki product tam sizinabiu. Sina khwai de gi hena pharena bonina pire inni ima KSI gi product city yam phabani First All Manipur Men's Open Imoinu Lamsang Lamjel 2019 under the guidance of Athletic Association of Manipur organized by Irat Thogaluf Itholuf will be held on 18 January 2019 at SWC Hairangoitong Imphal West. First, second, third prizes will be ₹20,000 15,000 and 10,000 with trophy and certificates. Consolation prizes from 4 to 10 position will be 1,000 each with certificate and gift. Last date of form submission 10 January 2019. Form available. Three Brothers Cafe, Head Office, Itholub, Hairangoitong Kaitel. Head Office, Athletic Association Manipur, Polo Ground Maning. Kumar Variety Store, opposite Singjamai Supermarket, KD and Sons Enterprises, Andro Parking. Daf, Kaisampat Junction. Anicure Veterinary Clinic, Khonang Anikarak,
AR Mobile Shop Lilong Bazaar and Pangambum Dukan P. Chetun Kongo Bazaar. The first 300 players who submitted registration form will be selected for the Lamdam. Break in the Miyam the Makataba Pau Pijari. Bharat ki Prime Minister Narendra Modi lakpaga mari lenena Miyam gi mifam pangthokkadouriba hapta kangjeibung sem sabagi thabak kana chathari. Nawari marida Imphal da pung khara gi khongchatki Bharat ki Prime Minister Narendra Modi ge khongchat asege mifam pangthokfam hapta kangjeibung da sem sabagi thabak kana chathari. Mifam asida aso engam thoktanaba Manipur Police na akanba section thouram su kana faikhali. Amaromda SPC ki personnel singnasu kupna yengsinbagi thabaksu sathari. Hapta kangjeibunggi akoibada leiba mafam sing koina satuna yengsinbagi thabaksu kanna faikhali. Prime Minister na Imphal Airport ta chaurangna pung 12 khare helakpada thonglaragani. Tom TV na fangba pauda mifam pangthokfam hapta kangjeibung fauba Karam na satkadagi haiba khangandrabasu chaurangna pung amma adwaida hapta kangjebungda thonglaragani. Mifam duda miyam da mahaki oiba wafam kaya thamlamgani loinana project kaya sanga birangani amadi zata hun birangani miyang mifam asigi matangda BJP Manipur Pradesh ki General Secretary Administration K Sharat Kumar ga unaba amada Prime Minister na Imphal da lakpaga mari leinana miyang mifam asida Manipur gi praja khudimangna tholaktuna saruk yabiyo Prime Minister na Manipur miyam da kari wafam thambage haibatu taminasi Mifam asida chaurangna mioi lak amarom saruk yagani haina phongdokhi loiraba project sing khoi soidana handakisida project taraga taret sangagani habigi khoi thajaba leire adu ji khoi Prime Minister office ta madugi approval gi damda thagre approval adu hek lakpuga kari kari yarakpage abu yengaga detail dumadi ayu ji hajibung amoy khoi proposal di समाइन तौर लेग्रे यार पदम गई कोई सोदना हंदकी खोंगचत संगारन मणिपुर की दमकता करी करी तौबिरम याबा करी तौबिगदि के हाइबगी ऑनरेबल प्राइम मिनिस्टर ना लाउथोपिबदुदा कोई पुनमकना विटनेस ओइननबगी दमकता लाकपिदुना सिंग खोंग मिफम असिदा पांगतोइबा प्रोग्राम असिदा सरुक याबियु हाइदना भारतीय जनता पार्टी मणिपुर प्रदेश माइदि के रिक्वेस्ट तौजरी Bharat ki Prime Minister na Imphal da laktuna hapta kangjeibung asida mayang Imphal da thamlangadoriwa wafam kaya sigi manukta karam karamba project sing Manipur ki praja sing da kari thamangwadagi haibadudi soidana tang mari asida khanglagani. Cameraman Sarasan Dagaloinana Nabukumar Kaupam Times of Manipur hapta kangjeibung. Joint Administrative Council of All Manipur Trade Union Council M2 Amadi All Manipur Government Employees Organization MGO na matam sangna Taret Suba Central Pay Commission ki matang da Bharat ki Prime Minister da memorandum pishin duna demand tawduna lakpadu tha asigi mari da Bharat ki Prime Minister Narendra Modi ki Imphal khongchat asida mamang da pikhiba memorandum sing aduge paukum pibiramgadabani haina ngasi Joint Administrative Council of M2 Amadi MGO ki Secretary General Laitonjam Biken ngasi Imphal gi takyal khongban da leiwa Government Polytechnic ta pangthokpa paugi mifam amada phongdokhre Mahana makhata na haikibada Bharat ki Prime Minister Narendra Modi ki Imphal khongchat asida mamang da taret suba Central Pay Commission ki matang da thamkiba point kunithoi yauba Charter of Demands ke paukumadu pibiramgadabani loinana taret suba Central Pay asi India ki state khudimakta chanakhrabani adubu Manipur khaktada chanadana lairiba asigi matang da su Bharat ki Prime Minister Narendra Modi ki mafam da mamang sahi ge March thage nipan da aiba cherol oina memorandum pishin khibasu laikhrabani Masida natana mamang sahige March 13 ke Imphal khongchat aduda tare suba Central Pay Commission gi matang da wafam amata phongdoklam khide haina su mahakna phongdokhe changba paisa amasu masida okai demand charter demand point kun gani thoini point kun gani thoi sida financial involvement oiba mayam yauri masi mayam si gidamakta khoina matam sana gi mamang dagi honorable Prime Minister da memorandum bijariba Vai numit ke ayub pung taret makhairom taba matamda Singhat Police Station gi manung chanba nungthil amade ji Waljang Village anige lona bada mioi ama siraga leiramle laikhidraba mioi adu lungthul village tage paukhalian chahi kunthra manga apokpa ti lamsong kawe mahak matau karamna siramlibano haiba chapchana khangba ngamdre Moreda thabak pigani haina namthak tawrga puraba matung PLA da yawhonaba hotnaramba nupi ani police na kanba ngamkhre senare ba mioi fare
Kakching Police na matam sana kalhoraba nupi ani adu kangchup lambige karang khunawdagi ningthojam ningol angom ongbi ivem cha debi chahi kuntaruk mapuroiba angom nanaw amadi taren pokpi sing taba awang laikai dagi chingkham ningol ningthojam ongbi sunita debi chahi kuntaret mapuroiba thangjam ingobi kawi makhoi ani haukiba December 18 gi numidang pung taret makhai taba matamda Kakching Police ki kangbuna Kakching lamkhai dagi kanbangam khebani makhoi ani bunam thak togduna puramliba PLA gi kadar amasu fare Farwami aduna Waikom Chandra Kumar Elias Ahanjau Sahi Kunipan Apokpa W Masadon Kawi Kongampat Kunok Dagini Lamdam asida amukhana Regional Political Party ge lengak sasan leihanduna Saukhatpa Lamdam ama ohenba haibasi North East India Development Party NEIDP gi pandamni haina party asigi Vice President Sapam Kunjakesor na phongdokhre ngasi NEIDP Hero Kendra Development Committee na sinduna ukongsang may lekai da pangthokkiba nongmagi oiba political convention da athoiba mithunglen oina saruk yakhiba Sapam Kunjakesorna makataraduna National Political Party singna sasan tawriba leibak singa amadi masagi oiba regional party anige khenaba adu miyamna khangminabagi matam adu yore NEIDPD Rajniti Party amaga hunabada yauroi party asigi wakalonde aikoi punna wakal taminudana miyamga khusamnana chapminanaba honagani haike अखोगी लाइहाउ द चौदबा पॉलिटिकल पार्टी ना अखोगी लमदम से अखोगी मालेबा से नाकदबनि हबसे असे कतरे भलेस अंग फन डेवलपमेंट तोरंगने तोबरबो पालाई बलिशान से पालाई दुगा लाइब डेवलपमेंट सिगदी मधु कनाले डिटरमिन तोगने मणिपुरी प्रजाना तोगदबले Ngasigi thoram aduda social scientist Dr. Dhanabir Laistram NEIDP gi Vice President Waina Basandra General Secretary M Ranjit ex Treasurer and Ditena chingba maroiba mioi kyana saruk yakhe Pravis sanam misiga mari lenana Prime Minister Narendra Modi gi Imphal khongchat mangwainana Youth Forum for Protection of Human Rights Manipurna ahum suba ningsing cherol ama thakre haina forum asigi president na thadorpa cherol aman haire Cherol asina makha taribadi misi asigi langla langjil puthoknaba Manipur amasung Bharat laingakta taknaduna lakhiba wafam adu sabsaba warishin amma porakpada Prime Minister na asauba thodang lobirakani haibagi thajaba thamli awang nongpok lamdam singi miyambu mainland India gi miyoisingna hanthana yengbibagi thong leptana satharakliba asidasu mityeng changlakani haibagi thajaba su thamli haire Taratare suba Assam Rifles na ngarang NSCN IMG Deputy Kilonser ama yauna miyoi ahum sel amasung nongmaiga konana gwaltabiragi fare faraba Kilonser adudi ayung sayai kawi laibung village tagini atopa singaduna ringangsu kasar amadi sangraingam kawi makoisu laibung village asimakta dagini makoi dagi pistol ama magazine ani nongmai maru amadi sel oina lupa lising marifuni thoi fangle faraba miyosing adu yangang popi police station da sinakre hairi Pangal Singi Oiba Boys Hostel ama Imphal Mayondal Sabiu Haina DM University gi Pangal Students Union gi President Thadorok Serol aman Hairakle Serol asina makha taribadi afaba khunai amagidamak Pangal Singi Mahimasing tambada mayok nariba khudong sarabasing khara makhai kokpa ngamnaba Greater Imphal da Pangal Boys Hostel ama sabiba amadi hojik hata da leiriba Girls Hostel asi upgrade tobiyo Hairakle Bye-bye numit ki numidang pung mapan makhai taba matamda Jiribam Police ki kangbuna faitol da lambi da lakfa gari sing sektor ki thabak sathabada Tata Sumo registration number AS11AC 2750 da tongduna lakpa miyoi ama WY tablet lising amaga chatret humbudra nipan ga kona na fare faraba miyoi adudi Tripura ge Korani district ge MD Khuset Ali sahi yangkhai manga apokwa laikhidraba MD Viras Muhammad Kawi haire Hojik paugi mrakthana tenba bre amagamuk longminasi Parents and Principal Meet 2019. Welcome to all for the Parents and Principal Meet 2019 organized by Quantum University, Roorkee, Uttarakhand. In association with HR Group Career Info Solution, New Chekon on 5th January 2019 at Career Info Solution, New Chekon. For further information, please do contact Career Info Solution 700-5787-546. DS Enterprises Kaisampung na Sinzaba Winter Festival Kwakatel Tidim Ground da Anobu Jahigi Haraw Nungay Marakta Pangthokkadouriba Pukning Sigsinangay Oiraba International Stall Sing Indigenous Food Item Handloom and Handicraft
angangsingna kalakjaraba tongan-tonganba itemsing VIP store asna singba kaya asna festival asigi top ba saktam oiri Lengsingbiu Sarukyabiu DS Enterprises Kaisamthonggi Winter Festival Wakatel Tedim Ground December 16 tagi Admission open. Little House Preschool Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Machalgi Sasenaba Products Singdagi Jackson Biu. Kanglaipak Spices Industry na puthokpa Machalgi atopa manaba manufacturing unit amata leizade. KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makong Takhelamam Lekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Machalgi asengba product natte sasinaba amasung malhanba singdagi Jackson Biu hena kupamarol khangnaba lengsinbirau Machal Kanglaipak Spices Industry Lalamung Makong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamphel Lampak natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Break matung da mayambo mukana taram nokchari. Meghalaya da ising thumjin krava mindage minor sing lokthok na bahona bada changa da bamioi sing amadi khulai sing pina ba plea Supreme Court na sagol se numita khanagadore. Lawyer Aditya N Prasana thangalakpa petition adu Chief Justice Ranjan Gogoi amadi Justice Sanjay Krishan Kolna khanaragani. Petition adu da Kirloskar amasung tatana piba ising sing thokna ba khulai sing airlift tawduna puna ba hairakle. Assam the National Registration of Citizens ki makhada ming semdok semjin ki thabak ngasidagi hokre. NRC State Coordinator Government of Assam na thokpa cherol gi matungina draft NRC da yauba ming na chingba online da semdok semjin ki thabak January amage ayuk pung 10 dagi horagani. Mioi lak ni fuge ming lokthok ki bage claim and objection lisingani 19 gi September 15 da horaga December 15 da loikibani. Local organization singna taksilakpadagi Assam government Supreme Court ta hajarubada December 13 da sangdokhe. Ahanba drafte lisingani 13 ke December 13 masung lisingani 19 ge January amage lonaba ahingda mioi crore amaga lak mapan gi maming yauna publish tawkhibani. Hojing ngasi nungthilda phongkhiba Manipuri paoche singge maroiba pawmok puna khangminase. Kanglaipak ki maira more da khundariba maiti singi yum kungumdoi rongi get amasung jingana saba sambal thugairam le. Chief Minister na paoche yenthokpagi thabak tauriba hawker singda CMHT card yenthokliba. Tongan mafam da thokiba accident da mioi nipan sokle. Mafam kaya da combing operation chathaba leptri. Kangla paoche yenthokliba hawker singda haksel card amadi insurance scheme pinaba phongdokhre N.Biren. Talak ahumlak ki mayokta Rajya Sabha da pangthokkadouriba. Pradhan Mantri ki section thouram operation chathakre. Manaba Manipur yauna leipak sinba thumna January 9 amasung 8 da general strike lauthokre. Hojiki matamda changdamnaba yaudana afaba amata puthokpa ngamloi. Karam Shyam car service center mathau tawhankre. Aroibada moroiba pawmu kana fangbigani. Chief Minister ge haksel ge tengbang gi makhada paoche yenthokliba hawker sing konsillagani haina Chief Minister N.Biren thajaba pikhre. Prime Minister khongchatki mapung oiba thouram pangthokkadouriba hapta kangjeibung ge phibam Chief Minister N.Biren hakthengnana yengsinkhre. Lamdam asida entrepreneur kaya thoklakpasi yamna phei haina CAF and PD Minister Karam shyamna nungaiba phongdokhre. Sakhang da bamioi singna ngarang numidang more da leiba meteigi yum kunhumdoi rongi fencing amadi get thugairam le.
amasung Imphal East amasung West ki tongan mafamsingda police na thiba-humbagi thabak makha tana sathari. Ngasi goina de matang sida Manipuri paw loijare Times of Manipur News yengbiri bapuna maktage kaina nabaya thangni jare.